ngasi nungdarang phong kiba tungan ma chefong singdigi maru eba pausing khonga charaga mayamda share tawjagi ahanbada Asem Dinesh Allies aningba party digi tanthokrabani pripak ngasi sachet taraga teret tha taraga nitu English singani ga kun sagol sunumi ki paukse khara da yaukiba akaknaba paw ama phangbadagi Susampur district ki Baihang Police amadi Singhat Police ki apun bukutbu amana Singhat Police Station sinakre haibe Impal West District ki Sangai Thel Kaithel dagi Asem Dinesh Allies aningba sei kuntra ga taru apokpa lekhitraba e inaw haiba miyo isi Red Army gi sana pathap kyarak hana thukaiduna loop ki kanglon ngaktabagi dama party dagi tanthokraba miyoini maram aduna Asem Dinesh Allies aningba pripak amasu masigi lanmi kanglup Red Army gi hiram amataga mari leinadre haina aina thingraba larholup asigi Publicity Officer Department of Publicity and Propaganda pripak ki asawbagi serol da hairi haina su pauksi isna phongdorakli atopa pawa manamo Punjab National Bank tagi loan lawkhiba leite account hangkhibasu leite inawbi Kaksing Waidi dagi Sawgaijam inawbina haikre nomagi su nomlagi hingjaba aikoina ngasi phawba Punjab National Bank Imphal branch dagi loan lawkhiba leite account hangkhibasu leite karigumba makhal amatagi photo na singba document amatasu submit tawkiba leite adobo law adalana aikoiba loan ton mamini nakhoigi singat kadaba waliba loan gi amount outstanding due singadu Punjab National Bank Imphal branch ta singalakadabani haina ayiba siro lama hawkiba tang tarada bank ki miye ohum tharaktuna Kaksing Wairi thongam lekai da leiba miye marida piraklibasi angakpa phawi bank asigi manager masada aikoi loan lawkiba leite Punjab National Bank haibasi su ngasi khakta khangi haina khangan khrabani manager masana aikoi da loan lawde haiba loan da yawa application iduna thabir au hairakpadagi thasigi taraga manga thakre samna hingjaba aikhoigi izat temsinaba mawong da asawba loan lawkiba loni ama tahanbasida sienariba miyoi singbu miyamna thigat piduna ahak paserak pibiyo asiguma miyoi singasigi mathakta CM na thigat piduna serak pihaningi haikhenasu pauksi isna makhatana phongdorakli Makasa Tharakpoina topa maruiba paukrana mo lupa crore kun gataret ki draka kona na phaki bada siena ba lokhok sei zo ko na mara leite haikhrei English ngani tara nipan gi jun gi tang kunda lamphel do leiba quarter dagi Imphal West Police amadi nap ki DSP Brindana lusingu police team amana lupa crore kun gataret rom gi draka kona na phabda siena badagi haujuk phawba Judicial custody da leirakiba hanagi ADC Sandel oiramba lokhok sei zo ngasi lamphel da leiba NDPS and Special Court ki Judge W Tolen Maitegi court na hearing satakhrei court na mahakpu mara leite haina rai takhrei athuba matamda jail dagi thadokadauri ngasi chathakiba hearing aduda lokhok sei zo go kona na phakiba miye ani haibadi Tungkhan Mungjau Allies Eric sei taraga mapan amadi Thangmilun zo sei kunthra di kona maral leire haina rai takre makoi ani gi mathakta pigadaba maral haibadi sentence hearing lagliba December 18 da satharaga lakthokani hairi panbayai more gi phaijang banks ki ward number 2 da leiba masagi sei yangkhai gi nithoi shuraba lukhau sei zo English singani ga taraga nipan gi juntang kun Imphal West amadi narcotic affairs and border gi apun matim amana Zaugi lamphel da leiba quarter dagi international market lupa crore kun ngatre rom gi belu oigadaba heroin number 4 kilo mariga gram sangwa ga taraga manga WY tablet kilo kun gani pan amadi sale oina lupa lak yangkhai ga teret lising taraga ni pan kona na phakibani masigi matungda kona lokhok sei zaubu bel piraba matungda matam khara mirot oina lekhi masigi matungda amuk masana court surrender tokhi oinana makbu khulai paiba KNA gi Eastern Ngalengam Barmaga Kangbuna Parui Hana Quarter Fundo Kibale Krabani Hanisu, Pauxi Isness Makatan Fundorakli, Makasa Trakpoin Atopa Marueva Paukranamo, Kamzong the cabinet mi pampang tokpangam kidabasi Manipurgi Puari the Amuba Kalina Tashinduna Lehauragani, Mega Sandra, BJP na lusing masakar sina ngarang December taraga tarukta, Kamzong district cabinet mi pampangani Hana Laktokraga. Ngamdabasi Manipurgi Puari the Amuba Kalina Tashin Magum Lehauragani Haina AMPCC gi spokesperson oiriba Mega Sandrana Fongdokre Wapa Masingasi Congress Bawana Pangtokiba Paugi Mipam Amada Haikibani Magna Makata Kibadi Manipur Singtam Anigi Marakta Lainaba Mari Session Hanba Ngamle Law and Order gi Pibam Hanadagi Yamna Pagatle Hana Laktokraga Kamzong the cabinet Mipam Pangtopangam the Habisi Angakpani Cabinet Mipam Madura Saru Yagadoriba Mio Kudingi
dignity manghanbani sarkar amagi cabinet mifam haibasi lamdam amagi khwaidigi wangba thaki mifamni adubu cabinet mifam asi phamba yaroi haina civil society organization amana athingba pibadagi sarkarna maram amata sengdoktana mifam tokhiba asina sarkar asigi izat lekha tahale haiki mana makha takhibadi cabinet mifam pangthoknabagi damakta kamjong da official kya mangjong na satuna sem saba loikrabani mifam aduga mari lainana kamjong da foundation stall kya maikhum hangdokani paikhet kadaba sakot thorangi thaba kya su lokthokani haikibani madupunamak aremba oiduna tokle athubo matamda kamjong da cabinet mifam phamsi maduna trabadi BJP sarkar asi miyamna khwaidigi aswan ba amadi sasan tawbada minority yaudre hairiba asigi izat kananaba khonafam thu I haina spokesi isna makhatana fongdorokli loisilak poina topa maruiba paukhranamo Sansen Lok Khulda Paddy Festival pangthoktuna masa yamna pokpi mamada Queen of Sansen Lok mingthon pikhrei Imphal East ki manungsana Kangpokpi district ki manungsana leiriba Sansen Lok Khulda ngarang ahanba Sansen Lok Paddy Festival pangthokrei festival asi Sansen Lok Development Committee na sinduna khul asigi Sansen Lok Primary School gi lampakta ngarang ayuk pung taruk makhai taba matamdagi pangthokpa hokhi yum kunga mathoirom taba khul adugi yumthong singna lau uduna phangba phau makhal tare rom festival aduda utkhi festival adugi manungsana khul adugi phau khwaidigi puthokpa ngamba miyoi singamadi lau sangam amada phau bek yamna puthokpa ngamba sing khangatlaga mana mathum pikhi Paddy Festival adugi mari lenjana khul adugi masa yamna pokpi ima anida Queen of Sansen Lok amadi khul adudi ihan hana khundaba hokhiba laikhidraba ahal asem irabata Hero of Sansen Lok ki mingthon piduna ikai khumnakhi festival asiga mari lenjana khul asigi secretary oiriba CH Brojendro na phongdokhibada COVID-19 pandemic na maram oiduna festival si sauna pangthokpa ngamdre mathangi festival dadi state level da pangthoknaba mari lenaba loisang amadi coordinating body khurai ge pulaga pangthoktuna lamdam asigi miyamda khul asina puthokpa phau amadi atai pothok ataba mamal phangangani haina phongdokhi shilakpoina myam ngasi goiba COVID-19 update myam da tentakna myam da share tawjaramge ngasi goiba COVID-19 ge update ta myam ngasi punna miyoi marfuga mathu COVID-19 positive oi haidi aduga miyoi samaga nifuga humdoina recover tawkhresu haidi aduga hauji active oina lairiba apun mami masingsina lesing amaga chanipan ga humdraga ni thoini haidi aduga ngasi nauna miyoi ahum COVID-19 positive oiduna lehen khidre ye ahum si tharaga apun boina manipur COVID-19 sen khiba miyoi masingsi sahum ga kontraga ni thoi shure su haidi amasum hauji pogi oiba recovery rate si myam 91.97% laide haina su ngasi COVID-19 ga update na share tawbirei ado shoiduna myam horen pung Nipan makai natra mapan taba aduna hena mayam ana onobu I pauksing nuai duba kantin mayam yauri mayam aduna shoiduna update tawjarake mayam waras wana pung nipan makai mafna puktang ngamina sen thank you